ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯟꯗꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯉꯥꯏꯈꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯄꯤ.ꯀꯦ. ꯅꯤꯡꯊꯧꯖꯥ, ꯃꯌꯥꯝꯗ ꯑꯃꯨꯛ ꯈꯨꯠꯁꯤꯟꯅꯖꯔꯒꯦ, ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯦꯜꯂꯛꯂꯤ ꯌꯦꯜꯂꯛꯂꯤ ꯊꯥꯕꯜ ꯂꯩ ꯂꯩꯅꯝ, ꯃꯥꯂꯪꯅ ꯌꯦꯜꯂꯛꯂꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝ꯫ ꯏꯁꯩꯒꯁꯦ ꯌꯥꯝ ꯍꯩꯔꯦꯗꯥ꯫ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯂꯩꯃ ꯈꯪꯄ꯭ꯔꯦ ꯈꯪꯏ, ꯁꯛꯂꯝꯕ ꯏꯁꯩꯗꯨ ꯆꯞ ꯂꯦꯞꯂꯒ꯫ ꯀꯅꯥꯅꯣ? ꯊꯣꯏꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯣ, ꯑꯩꯅꯦ, ꯅꯪ ꯇꯥꯃꯣ ꯊꯣꯏꯕꯅꯦ꯫ ꯂꯩꯃ ꯃꯊꯕꯥꯛꯇ ꯃꯈꯨꯠꯇꯨ ꯊꯝꯗꯨꯅ ꯁꯣꯔꯗꯨ ꯇꯦꯟꯇꯛ ꯍꯣꯟꯇꯣꯛꯏ, ꯑꯗꯨꯒ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯒ, ꯃꯤꯍꯨꯜꯒꯁꯦ ꯑꯥ ꯌꯧꯔꯦ, ꯅꯨꯡꯗꯥꯡꯁꯤꯗ ꯀꯩ ꯆꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯩꯅꯣ? ꯂꯩꯃꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯣꯏꯕ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯃꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯉꯥꯎꯁꯤꯟꯅꯕ ꯅꯠꯇꯤꯌꯦ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯏꯁꯩ ꯁꯛꯂꯒ ꯃꯨꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯝꯂꯤꯅꯤ꯫ ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯅꯦ? ꯂꯩꯃꯅ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯛꯏ, ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ? ꯂꯣꯟꯅ ꯌꯦꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕ ꯆꯪꯂꯦꯅ ꯂꯥꯎꯔꯝꯃꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯕꯤꯗꯅ ꯑꯔꯦꯝꯕꯗ ꯐꯤꯕꯝ ꯑꯃ ꯆꯥꯔꯝꯃꯣꯏꯅꯦ꯫ ꯂꯩꯃꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ? ꯆꯩ ꯆꯥꯔꯁꯨ ꯐꯤꯕꯝ ꯆꯥꯗ꯭ꯔꯁꯨ ꯅꯁꯨꯡꯂꯥꯡꯒꯤꯅꯤ ꯈꯟꯗꯨꯅ ꯆꯥꯗꯣꯏꯅꯤ ꯀꯩꯅꯣ? ꯆꯩꯅꯥꯗꯣ ꯈꯥꯡꯗꯣꯏꯕ꯫ ꯂꯩꯃꯅ ꯌꯥꯔꯦ, ꯇꯥꯃꯣꯒ ꯃꯥꯟꯅꯕ ꯉꯥꯡꯅꯕ ꯉꯝꯖꯄꯣꯠꯇꯦ꯫ ꯑꯗꯨ ꯇꯥꯃꯣ, ꯃꯝꯁꯤꯜꯂꯛꯄꯁꯤꯗ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯊꯣꯏꯕꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯃꯥꯡ ꯄꯨꯈ꯭ꯔꯤꯗꯣ ꯁꯤꯠꯂꯦ, ꯑꯗꯨꯗ ꯉꯥ ꯐꯥꯕ, ꯏꯃꯥꯅ ꯅꯣꯏꯗ ꯉꯥ ꯊꯤꯟꯕꯤꯔꯨꯆꯣꯅ ꯂꯥꯛꯄꯅꯦ꯫ ꯑꯗꯨꯗ ꯅꯪꯅ ꯏꯁꯩꯒ ꯁꯛꯂꯒ ꯂꯩꯔꯝꯕꯗꯨꯗ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯂꯕ꯫ ꯂꯩꯃ ꯄꯤꯁꯨꯝ ꯅꯥꯀꯟ ꯅꯥꯝꯃ ꯍꯥꯏꯐꯦꯠ ꯁꯦꯞꯀꯠꯂꯛꯏ, ꯑꯗꯨꯒ ꯏꯁ, ꯍꯨꯔꯥꯟꯕꯗꯤ ꯌꯥꯝ ꯍꯩꯔꯦꯅꯦ ꯁꯝꯕꯜ ꯃꯔꯨꯝꯁꯤꯗ, ꯃꯤꯅ ꯏꯁꯩ ꯁꯛꯄꯒ ꯂꯣꯟꯅ ꯌꯦꯡꯉꯗꯅ꯫ ꯂꯩꯃꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯒꯦꯁꯨ ꯍꯥꯏꯖꯧ, ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯍꯥꯏꯖꯧ, ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦ꯫ ꯑꯗꯣ ꯏꯁꯩ ꯌꯥꯝ ꯍꯩ, ꯌꯥꯝꯅꯁꯨ ꯐꯖꯩ, ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ, ꯀꯥꯏꯗ ꯇꯝꯂꯨꯔꯤꯅꯣ? ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, ꯑꯗꯨꯒ ꯑꯁꯦꯡꯕꯒꯤ ꯇꯥꯃꯣ, ꯑꯩꯅ ꯍꯧꯖꯤꯛ ꯁꯛꯂꯤꯗꯣ ꯐꯖꯕ꯭ꯔꯅꯦ? ꯊꯣꯏꯕꯅ ꯃꯉꯛꯀꯗꯨ ꯅꯣꯝꯃꯒ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯐꯖꯩ ꯀꯩꯅꯣ, ꯐꯖꯗ꯭ꯔꯒꯕꯨ ꯐꯖꯩ ꯍꯥꯏꯒꯗ꯭ꯔꯣ? ꯑꯩꯗꯤ ꯅꯪꯅꯕꯨ ꯇꯧꯔꯕ ꯏꯄꯛꯇ ꯄꯛꯆꯩ, ꯏꯐꯗ ꯐꯖꯩ꯫ ꯊꯣꯏꯕꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯂꯩꯃ ꯏꯀꯥꯏꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯌꯥꯔꯦꯆꯣ, ꯊꯥꯒꯠꯄꯤꯔꯅꯨ꯫ ꯊꯣꯏꯕꯅ ꯑꯃꯨꯛ, ꯑꯁꯦꯡꯕꯅꯦ, ꯑꯗꯣ ꯅꯪꯅ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯏꯁꯩ ꯁꯛꯂꯝꯃꯤꯗꯨꯕꯨ ꯏꯁꯩ ꯆꯥꯡꯗꯝꯅꯕꯒ ꯌꯥꯎꯒꯗꯕ ꯂꯩꯕ꯭ꯔꯣ? ꯂꯩꯃ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯇꯧꯅ ꯇꯧꯅ ꯊꯣꯏꯕꯅ ꯉꯥꯡꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯝ ꯄꯤꯔꯛꯏ, ꯏꯁꯩ ꯆꯥꯡꯗꯝꯅꯕꯒꯤ ꯅꯠꯇꯦꯗ, ꯀꯣꯂꯦꯖꯀꯤ ꯐ꯭ꯔꯦꯁꯔꯁ ꯃꯤꯠꯇ ꯏꯁꯩ ꯁꯛꯀꯦ ꯇꯧꯕꯅꯦ꯫ ꯑꯗꯣ ꯇꯥꯃꯣꯅ ꯐꯖꯩ ꯍꯥꯏꯔꯕꯅꯤꯅ ꯌꯥꯔꯅꯤ, ꯃꯤ ꯃꯃꯥꯡꯗ ꯃꯥꯏ ꯆꯣꯞꯄꯔꯣꯏ꯫ ꯊꯣꯏꯕ ꯃꯉꯛꯀꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯝꯃꯒ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯌꯥꯔꯅꯤ ꯁꯛꯄ, ꯌꯥꯝ ꯐꯖꯅ ꯁꯛꯈ꯭ꯔꯦ, ꯑꯩꯅꯕꯨ ꯌꯥꯔꯅꯤ ꯍꯥꯏꯔꯗꯤ ꯂꯣꯏ ꯌꯥꯔꯗꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯩꯃꯒꯤ ꯃꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ, ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯍꯥꯏꯐꯦꯠ ꯇꯥꯔꯗꯨꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ, ꯏꯕꯦꯝꯃ, ꯀꯅꯥꯒꯅꯣꯅꯦꯍꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯕꯣ? ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯂꯩꯃ ꯏꯄꯥ ꯄꯥꯈꯠꯅ, ꯏꯃꯥ, ꯇꯥꯃꯣ ꯊꯣꯏꯕꯅꯦ꯫ ꯃꯃꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯃꯝꯕꯗꯨꯗ ꯃꯤꯅ ꯋꯥꯈꯜ ꯂꯥꯟꯅ ꯎꯈ꯭ꯔꯅꯤꯅꯦ, ꯑꯉꯥꯟꯕꯁꯤꯗ ꯏꯔꯦꯟꯅꯅ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯣ? ꯑꯍꯣꯏ ꯏꯃꯥ, ꯂꯥꯛꯑꯒꯦ꯫ ꯑꯗꯨꯒ ꯊꯣꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯥꯃꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯂꯁꯦ꯫ ꯊꯣꯏꯕꯗꯨ ꯆꯪꯗꯤ ꯆꯪꯅꯤꯡ, ꯆꯪꯕꯁꯨ ꯏꯀꯥꯏ, ꯂꯨꯈꯝꯗꯨ ꯍꯥꯏꯐꯦꯠ ꯅꯥꯜꯂꯤ, ꯑꯗꯨꯒ ꯑꯁ, ꯏꯀꯥꯏꯍꯦ, ꯅꯪꯁꯨ ꯆꯪꯈ꯭ꯔꯣ, ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ, ꯑꯗꯨꯁꯦ ꯉꯥꯁꯦ ꯄꯨꯁꯤꯟꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯉꯥꯗꯨ ꯂꯩꯃꯗ ꯄꯤꯁꯤꯜꯂꯛꯏ꯫ ꯂꯩꯃꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, ꯁꯣꯅꯣ ꯆꯨꯔꯛꯀꯅꯨꯀꯣ, ꯏꯕꯨꯡꯗ ꯍꯥꯏꯐꯦꯠ ꯆꯪꯂꯨꯈꯤꯁꯤ, ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯅ ꯋꯥꯈꯜꯗꯣ ꯂꯥꯟꯅ ꯈꯜꯂꯅꯤ꯫ ꯉꯥ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯈꯣꯠꯄꯅꯤꯗꯨ ꯇꯥꯃꯣꯅ ꯆꯪꯉꯒ ꯍꯥꯏꯔꯝꯃꯣꯕ꯫
Thoiba nokfet tawi aduga as aibu changadrane tawrisibo hoise pharese changlase makhoi anina imung changlakpaga pusilakliba pot mayamdu ubada leimagi mamana ibema kainu sidi leimana amu ngani ma tamo thoibana thilaiba kai waidai nganu ne sibo thoiba onthokna bu yamkhrene ine ngasaido aikhoi pukri sitle aduda imana thilujona lakpani leimagi mamadu purakliba ngadu yengna amu hairei phana chawba amasu yawre ado nangsu chak charaga hankrodana nangna purakpa nga se nachanbu thongalasi kuiroi nge haktani punna chakrasidana mamagi wahaiduda leimana amu mateng pangsilai haigumdana tamo chak charaga hanbiro thoibadu leimada haipet amu yengi leimagi mamada haipet amu yengi aduga ine ai chabudi am chaningbani ado noma charage ngasai thabak mayam tawnabagi chakanena tana chadreda imana chak thongorabani loipuleramdoramani thoibagi paukhumduda leimagi mamana phare phare noma hek chamina ba haiduni hoine dudi ai mu chalukhige chocho nachanbu thindo halo mamagi wahaigi matung ina leimana thoibabu thindokpa thorai chatlamdaiduda thoibana amu mariye silame chakto yamnadi chaningbani nangasu thongbani na ado chimbada pijaningba saraga thamoidadi pijaningdabado aina uraba thoibagi wahaiduda leima mamitu pairap yengai aduga hairei chatlamdai sida kochi ama tawramdradi nayumda hankhibada nungairamdaroina leimagi mawongduda thoibana noklaga phagi tawbani ne he kona aikhoida nangna laklaga thongbado aduda pena charage adugi chadrini leimadu maithong kitang maksinna hairei aise mina lakhaningdradi noide yam lakani leimagi paukhumduda thoiba noklamba sakphamdu khara hanjilaga leima adugi wado nang hege khai matungdadi haiganu ngasina aroibu oyo afaba haibada churungdrasu phattaba haibadadi churungbanbani leima nokthorai aduga is pagasu pakhatliye thamoigasu nauthadana tawriye hoi bungo aise nangini nangi tamo leina karamba khoimuna leirangai famda nganglaba ngamdoino thamoigi sosu chetna lonsingkre lamnanba kanagisu mamita dana ba haidana nungsiraba paukhumdu tabada thoiba nokfe tawjarei aduga aduneba adumai hairadi wakhalgase khara nungairedo phare dudi ai muhankrage yum yoraga chaka toklaga phone da phajana pau phaunarasi leimasu hoi haibugum mangaktunomi thoiba leimabu nungsine yenglamnaga mai hek onthokhibaga leimana mu kaurei tamo thoibasu thanglamba khongthangdu chaplepi aduga amu onsilaktuna kaidawrage leima nokfe tawraga kaisu tawdeda phajana chatlo horen yum yoraga hairu haige tawbani thoibasu nokfe tawrei aduga hoi ado nangsu chango phajinduna thamba yadabanina matam masu hokhiba khanghaude nongmadagi nini dagi humni dagi hapta dagi tha dagi chahi thoiba amadi leimagi nuksinabagi marisu asum chetsinbe helaki tungi punsigi dama khalaga mama mapagi yathang matung inna thoiba matam khara mapalamda lairik tamba chatpa tare chatkadaba numit nini humni watlingai leimaga unarami achikpa lamhangni khungangi ningthijaba sakphamni mahausagi phajabana pikthanlaba maphamni chauna hauriba khongnam pambi amagi makhongda makhoi ani makphami walang ingangangnade tumina leinei leimasu awaba pumnamak lotsinduna tapna wa hodokpa horai sidagi chathibasina kayam koina leiraga amu tholaktoino thoiba sor sangna hontaraga leimana hangliba wahangdugi paukhum pirai chahi ani mukti tholakadawa mande pabungna master loiba faw tholakanu haire leima tapna chahi ani se nang uraroi khanbada ai lairik tambaga changningde
Leima thamoigi awaba ihulbu phatharaga wadaba saduna leimana hairei. Is nupa mandaba. Pumnamakse ibanigi tungi punsigi damakni. Aidi yam harawe. Thoibana amu leimada haifet yengduna. Leima, nangi saktamse nongmagi uhodabada leita famkhangdriba aina. Asuk sanglaba chahi anibu nang uba fangdana lairuni khanbada ai wakhalse pothapam khangde. Thoibagi wahaiduda leimana nungtigi video call tawraga kok wari sanaraga yabadubu. Asumna inakta famlaga wari sabado chahi anidi fanglaroiko. Thoibagi wahaiduda leimana amukum lai. Wakhalda yam piksinganu. Adui saru tamona tamgaduribana haiduda mapung phana tamduna thoklaklaga imangda lepa numituni aina ngaidurise. Adudagidi tamu hek tholakpaga aina noida la aduni. Nangni yadrasu. Handaki wahaiduda thoibadu noglai. Aduga asengbagiro. Leimana mangaktu nomlaga amukhum lai. Asengbagi. Chatkadurabani haiba matagum thoiba cheksin thorang lokhatpa horai. Ado ai leitringaida nang yumdagi yam chathomganuko. Ningthina leiramu. Aina halakpa ngairamu. Leimana thoibagi wahaiduda amukhum lai. Ai yumdai sungen hendoklaroi. Pukri pau ising sokpa thoaroi. Ima asonbina maina sokjarani. Asi hainaraga anidu amu ngaihak nokminai. Asumna numitto haukiduna thoibasu changkhre. Nongmagi amukta oirabasu video call tawduna thoiba leimagi masak amukta oirabasu yengjai. Asumna matamdi khaji khaji haukibana thoiba thorakadaba numit adu lakle. Kuina ngajarakpa matamdu yaurabada thamoi animak leitadre uningbana langtaknare. Thoiba ngasidi magi nungsijabibu urani khanduna harauna hanjarai. Matamsu ngaihak haukre. Leimasu paklangda thetliba gari du yengbada awaba ama oire. Ngaijabagi awabadi ngairiba mitana khangi haibaduni. Yaurakadaba pungdi phana haujingkhre. Chingnabaga loinana ngaiba ngamalakdraduna thoibagi number duda call tawsili. Call hek tawkhibaga ring amani chatpaga number du paikhalai. Leimana tamo thoibagi khonjel nattaba atopa nupa amagi khonjelna khumlaki. Phone mapusigi imung manung oibirabra. Leima ngakna phone du haifet hangdoptuna yengi. Aduga mane phone paibirise kana oirabano. Tamo thoiba leitabro. Ma leiradi amukta paihanbiraoba. Sakhangnadaba nupadugi khonjelduna amukhum laki. Ibema sumai tawbane. Phone sigi mapusina tonglakpa gari du accident thoktana hojik janims ta pukhatle. Yamluba phibamda leire. Yumgi miyoi khida lakpiyuba. Aikhoisu pau pibam khangdadana awaba ama oire. Phone su lok leibasida ibemana call tawrakpase yamna tanchare. Hairakli bawa haiduda leima ipapa khatna kaino haisibo kamai tawrino. Nupaduna amukhum lai. Lambi crossing tawnabada bus amaga thomjinabane. Yaragadi khara thunamta lakpiyuba. Khutta pairamba phone du leimaida thadakhiba khangaude. Lepa leitana mitlu anidagi pirang sintharaki. Mamana imungdagi thorakpada machana tawramliba mataw adu ubada pakhatna. Ibema kaidawrage nangbo se ichabu kaidawrage imada hayo. Leima mamabu chetna konsili. Aduga ima tamo thoibado accident to haima. Leimagi mamana amuk pakhatna hairai. Ha karino ni haisibo mabu ngasi tholakani haibadaine. Leima yam hatuna fuk hawgalai. Aduga ima khara thuna chatlase. Ai tamogi masa uninge. Leimagi mamana mu pakhumbirai. Ima phimda ilukhige. Se kapkanu kaisu tawroi. Nangi tamodo kaisu tawroi. Thoibagi imungda pau piruduna athubada hospital yore. Koithi thiduna phone tawnaduna ngasai phone pairakpa nupadusu thengnare. Leima pakhatna asopadubu kadumda. Nupaduna amukhum lai. Doctor gi manakta amta changbiyu. Pantha batawduna leima doctor gi manakta changi. Aduga doctor amta changjarake. Doctor duna asokpagi imung manung oibirabra. Leimana amuk hoi mani doctor.
ꯗꯣꯛꯇꯔꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯌꯣꯛꯅꯅ ꯊꯥꯔꯤꯕ ꯐꯝꯐꯝꯗꯨꯗ ꯃꯈꯣꯏ ꯄꯨꯝꯅ ꯐꯝꯊꯍꯜꯂꯤ ꯑꯗꯨꯒ ꯗꯣꯛꯇꯔꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯈꯣꯏꯒꯤꯁꯦ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯒꯥꯔꯤ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯪꯍꯧꯗꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯗꯤ ꯀꯩꯁꯨ ꯊꯧꯗꯣꯛꯄ ꯇꯧꯍꯧꯗ꯭ꯔꯦ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯉꯁꯥꯏꯅ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯈꯔ ꯊꯤꯅ ꯁꯣꯛꯄ ꯑꯃꯗꯤ ꯌꯥꯎꯔꯤ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯨ ꯀꯟꯅ ꯌꯩꯁꯤꯟꯈꯤꯕꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯤꯔꯣꯜ ꯇꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯦ ꯑꯗꯨꯕꯨ ꯐꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩ ꯍꯤꯗꯥꯛ ꯒꯨꯂꯤ ꯏꯖꯔꯤꯕꯁꯤꯡꯁꯦ ꯆꯥꯡ ꯅꯥꯏꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕꯤꯔꯕꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯒꯅꯤ ꯂꯩꯃ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯃꯍꯥꯛꯄꯨ ꯃꯤꯔꯣꯜ ꯇꯥꯗꯕ ꯗꯣꯛꯇꯔꯒꯤ ꯀꯥꯗꯒꯤ ꯂꯩꯃ ꯍꯤꯗꯥꯛꯀꯤ ꯆꯦꯗꯨ ꯄꯥꯏꯔꯒ ꯊꯣꯔꯛꯏ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯒꯤ ꯁꯛꯐꯝꯗꯨ ꯎꯔꯨꯔꯒ ꯂꯩꯃꯒꯤ ꯊꯃꯣꯏꯗ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯦ ꯃꯆꯥꯕꯨ ꯎꯖꯔꯅꯤ ꯈꯟꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯈꯪꯗ꯭ꯔꯦ ꯃꯄꯨ ꯃꯍꯥꯛꯅ ꯌꯦꯡꯕꯤꯔꯤꯕ ꯀꯔꯝꯕ ꯃꯄꯣꯛꯇ ꯀꯔꯤ ꯄꯥꯞ ꯂꯪꯁꯤꯟꯈꯤꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯁꯨꯝꯅ ꯑꯣꯏꯍꯜꯂꯤꯕ ꯉꯁꯤꯗꯤ ꯊꯣꯏꯕ ꯃꯤꯔꯣꯜ ꯇꯥꯗꯅ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯑꯃꯛꯄ ꯌꯥꯎꯗꯕ ꯅꯨꯡꯁꯤꯕ ꯀꯧꯕ ꯃꯍꯥꯛꯅ ꯊꯃꯣꯏ ꯑꯅꯤꯒꯤ ꯊꯣꯡ ꯑꯣꯏꯈꯤꯕꯅ ꯉꯁꯤꯁꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯊꯣꯏꯕꯕꯨ ꯐꯔꯛꯈꯤꯅꯤ ꯈꯟꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯏꯕ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯊꯣꯏꯕꯕꯨ ꯂꯩꯃꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯔꯤ ꯆꯨꯝꯅ ꯌꯦꯡꯕ ꯍꯩꯇꯕ ꯁꯃꯥꯖꯅꯤ ꯊꯕꯛ ꯂꯩꯇꯕ ꯃꯤ ꯃꯌꯥꯝꯒꯤ ꯃꯆꯤꯟ ꯀꯅꯥꯅ ꯃꯦꯟꯕ ꯉꯝꯒꯅꯤ ꯂꯩꯃꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯂꯩꯀꯥꯏꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯋꯥꯀꯥꯏ ꯁꯨꯕꯤꯁꯤꯡꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯂꯤ ꯂꯩꯁꯥꯕꯤ ꯃꯥꯅ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯄꯥꯈꯪ ꯑꯃꯒꯤ ꯃꯌꯨꯝꯁꯤꯗ ꯅꯨꯡꯇꯤꯒꯤ ꯆꯠꯇꯨꯅ ꯁꯦꯕꯥ ꯇꯧꯔꯤꯕꯁꯦ ꯃꯁꯤꯒꯤ ꯂꯩꯃ ꯍꯥꯏꯕꯤ ꯅꯨꯄꯤꯁꯦ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ ꯖꯥꯠꯂꯣ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯊꯑꯣꯏꯅ ꯂꯩꯃꯒꯤ ꯃꯃꯥ ꯇꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯂꯩꯃꯒꯤ ꯃꯃꯥꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯇꯟꯖꯥꯗꯨꯗ ꯂꯩꯃꯁꯨ ꯊꯣꯏꯕ ꯍꯣꯏꯗ ꯆꯠꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯂꯩꯃꯒꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯑꯝꯇ ꯉꯥꯏꯈꯣ ꯏꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯅꯍꯥꯛ ꯏꯃꯥꯒꯤ ꯋꯥꯁꯦ ꯍꯤꯛꯇꯣꯛꯄ ꯇꯧꯒꯅꯨ ꯂꯩꯃꯅ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯍꯥꯏꯔꯣ ꯑꯩꯁꯦ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯇꯥꯃꯣꯗꯣ ꯆꯥꯛ ꯑꯝꯇ ꯆꯥꯔꯝꯈꯤꯔꯣꯏ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯃꯃꯥ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯏ ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯗꯕ ꯋꯥ ꯑꯣꯏꯕꯅ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯊꯣꯏꯕꯒꯤꯗꯃꯛ ꯀꯌꯥꯝ ꯈꯟꯖꯒꯦ ꯍꯥꯏꯕꯗꯣ ꯏꯃꯥꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯦꯜꯂꯕꯗꯤ ꯏꯃꯥ ꯄꯦꯟꯗꯦ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯕꯁꯦ ꯏꯃꯥ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯕ ꯉꯝꯃꯣꯏ ꯅꯍꯥꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯍꯩꯔꯕꯤ ꯑꯃꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯏꯆꯥꯅ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤ ꯈꯜꯂꯤ ꯃꯃꯥꯅ ꯃꯆꯤꯟꯗꯒꯤ ꯈꯤꯖꯤꯛ ꯍꯦꯛ ꯀꯥꯡꯊꯣꯔꯛꯄꯒ ꯂꯩꯃ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯣꯏꯊꯣꯛꯇꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯂꯩꯃꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯅꯪ ꯉꯁꯤꯗꯒꯤ ꯊꯣꯏꯕ ꯍꯣꯏꯗ ꯆꯠꯄ ꯂꯦꯞꯄꯣ ꯂꯩꯃ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯁꯤꯕꯣ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ ꯑꯩ ꯀꯩꯝꯇ ꯈꯟꯗꯦ ꯏꯃꯥꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈ꯭ꯔꯦ ꯇꯥꯃꯣ ꯊꯣꯏꯕꯅ ꯃꯤꯔꯣꯜ ꯇꯥꯔꯛꯇ꯭ꯔꯤꯐꯥꯎ ꯑꯩ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯅꯤ ꯍꯥꯏꯅ ꯅꯪꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯏꯃꯥ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯕ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯎꯗ꯭ꯔꯕ ꯃꯥꯒꯤꯗꯃꯛ ꯅꯪ ꯏꯃꯥꯕꯨꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯌꯣꯟꯕ ꯉꯝꯂꯅꯤ ꯁꯤꯔꯣ ꯅꯪ ꯂꯩꯁꯥꯕꯤꯅꯦ ꯂꯩꯁꯥꯕꯤ ꯅꯁꯥꯒꯤ ꯏज्ꯖꯠꯄꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯇꯨꯅ ꯌꯣꯟꯅꯕ ꯁꯤꯟꯒꯅꯨ ꯅꯄꯥ ꯌꯥꯎꯗꯅ ꯌꯣꯛꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯎ ꯄꯥꯡ ꯁꯨꯗꯅ ꯌꯣꯛꯄꯒꯤ ꯍꯧꯅꯕꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦ ꯍꯥꯏꯕꯗꯣ ꯏꯃꯥꯒꯤ ꯅꯥꯀꯣꯡꯁꯤꯗ ꯑꯅꯤꯔꯛ ꯁꯨꯅ ꯇꯥꯍꯟꯒꯅꯨ ꯏꯃꯥꯒꯤꯗꯤ ꯋꯥꯁꯤꯅ ꯑꯔꯣꯏꯕꯅꯤ ꯏꯃꯥ ꯅꯆꯥꯕꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯅ ꯍꯤꯡꯂꯤ ꯃꯈꯩꯗꯤ ꯇꯥꯃꯣ ꯊꯣꯏꯕꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯂꯩꯀꯥꯏꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯕꯁꯨ ꯉꯝꯗ ꯃꯆꯥꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯦꯞꯍꯧꯔꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯅꯦ ꯊꯣꯏꯕ ꯅꯪꯕꯨ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯔꯣꯅꯦ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯃꯃꯥ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯂꯩꯃꯁꯨ ꯂꯩꯀꯥꯏꯅ ꯉꯥꯡꯅꯕꯗꯨ ꯈꯪꯂꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯊꯣꯏꯕꯒꯤ ꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯆꯠꯄꯗꯤ ꯂꯦꯞꯇꯦ
ꯅꯨꯡꯇꯤꯒꯤ ꯃꯃꯥꯒ ꯈꯠꯅꯕ ꯉꯥꯡꯅꯕꯁꯨ ꯍꯦꯟꯒꯠꯂꯛꯇꯕ ꯅꯠꯇꯦ ꯃꯃꯥꯁꯨ ꯈꯠꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯆꯥꯒꯤ ꯑꯋꯥꯕꯗꯨ ꯌꯦꯡꯕꯁꯨ ꯉꯝꯖꯗꯦ ꯂꯩꯃ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯍꯤꯗꯥꯛ ꯄꯤꯖꯅꯕ ꯁꯦꯝ ꯁꯥꯔꯤ ꯇꯥꯃꯣ ꯁꯦ ꯍꯤꯗꯥꯛ ꯁꯦꯝꯇ ꯆꯥꯁꯦ ꯊꯣꯏꯕ ꯃꯉꯛꯇꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯑꯩ ꯆꯥꯅꯤꯡꯗꯦ ꯃꯗꯨ ꯌꯥꯝꯅ ꯈꯥꯏ ꯂꯩꯃꯅ ꯑꯃꯨꯛ ꯁꯤꯗꯤ ꯈꯥꯗꯕꯅꯤ ꯍꯥꯎꯕꯅꯤ ꯊꯣꯏꯕ ꯂꯩꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦꯅꯦ ꯅꯪꯅ ꯍꯪꯅꯤꯡꯕꯗꯣ ꯀꯣꯟꯅ ꯍꯪꯉꯨ ꯍꯤꯗꯥꯛ ꯁꯦ ꯍꯥꯟ ꯆꯥꯁꯤ ꯊꯣꯏꯕꯅ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯏ ꯇꯟꯂꯦ ꯍꯥꯟꯅ ꯍꯪꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯆꯥꯒꯦꯕ ꯐꯔꯦ ꯅꯪꯅ ꯍꯪꯅꯤꯡꯕꯗꯣ ꯍꯪꯉꯨ ꯑꯗꯣ ꯂꯩꯁꯥꯕꯤ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯄꯥꯈꯪ ꯑꯩ ꯁꯦꯟꯅꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ ꯁꯦ ꯋꯥ ꯉꯥꯡꯒꯅꯨ ꯑꯗꯨꯏ ꯁꯔꯨꯛ ꯍꯤꯗꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯁꯦ ꯌꯥꯁꯦ ꯀꯥꯊꯣꯛꯑꯣꯕ ꯊꯣꯏꯕ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯔꯛꯇꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯆꯥꯏ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒ ꯂꯩꯁꯥꯕꯤ ꯅꯪ ꯑꯩꯉꯣꯟꯗ ꯍꯤꯗꯥꯛ ꯄꯤꯖꯔꯒ ꯀꯩꯀꯩꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩꯗꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩ ꯍꯥꯏꯁꯤꯅꯤꯀꯣ ꯊꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯃꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯥꯃꯣꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯦ ꯁꯦ ꯀꯅꯥꯅꯣ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯑꯩꯁꯨ ꯃꯁꯛ ꯈꯪꯒꯦꯗꯅ ꯊꯣꯏꯕ ꯂꯩꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯕꯨꯔꯣ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯜ ꯑꯃꯨꯛ ꯍꯧꯅ ꯅꯣꯛꯏ ꯂꯩꯃꯗꯤ ꯊꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯂꯕꯣꯏ ꯈꯟꯗꯨꯅ ꯍꯥꯏꯐꯦꯠ ꯍꯔꯥꯎꯖꯔꯨꯏ ꯍꯔꯥꯎꯖꯅ ꯑꯃꯨꯛ ꯍꯪꯉꯛꯏ ꯑꯁꯦꯡꯕꯒꯤꯔꯣ ꯊꯣꯏꯕ ꯃꯀꯣꯛ ꯑꯗꯨ ꯑꯃꯨꯛ ꯍꯣꯠꯂꯒ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯃꯥꯟꯗ꯭ꯔꯣ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯗꯤ ꯀꯅꯥꯝꯇꯗ ꯃꯁꯛ ꯇꯥꯛꯄ ꯌꯥꯗꯦ ꯅꯪꯉꯣꯟꯗꯁꯨ ꯇꯥꯛꯑꯣꯏ ꯁꯨꯛꯇꯥꯛ ꯍꯦꯛ ꯇꯥꯛꯑꯣꯏ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈꯤ ꯂꯩꯃ ꯃꯄꯨꯛꯅꯤꯡꯗ ꯁꯣꯟꯖꯩ ꯇꯥꯃꯣ ꯃꯤꯌꯥꯝꯁꯤꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯅꯔꯕꯁꯨ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯞꯈꯤꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯏꯃꯥꯒꯤ ꯀꯜꯂꯕ ꯋꯥꯍꯩ ꯀꯌꯥꯁꯦ ꯑꯩ ꯄꯨꯝꯅꯃꯛ ꯈꯥꯡꯈꯤꯅꯤ ꯇꯥꯃꯣꯒꯤ ꯁꯛꯇꯝꯁꯦ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗꯒꯤ ꯀꯅꯥꯅꯁꯨ ꯃꯨꯊꯠꯄ ꯉꯝꯂꯣꯏ ꯁꯛꯇꯝ ꯑꯁꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯅꯠꯇꯦ ꯄꯨꯟꯁꯤꯅ ꯂꯩꯔꯤꯃꯈꯩ ꯂꯥꯠꯈꯤꯒꯅꯤ ꯉꯥꯏꯈꯤꯅꯤ ꯑꯩꯗꯤ ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯥꯟꯅꯒꯨꯝ ꯇꯥꯃꯣꯅ ꯍꯜꯂꯛꯄꯗꯣ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ